January bangang lishing kun ga mangarom awa ba chaifu nangli haidana Commission for Protection of Child Rights ki mai kai da ki thamai ja ching amadi tam ani makida hojik tongan ba angang lishing kun ga mangarom si ko IDPs hoina lai ne ja masida makhoi gi phangpham thokpa hak right oja angang amana masagi yumda dingthina yamna haidi secure oina yam protection ama feel tauna laigada aduga lairiba magi lekai da magi environment dagi waja tamgada ba mayam ama laibasi waja hauji IDPs oi na lai hingbana maram orakanda waja makhoi gi punchi da karigumba jaga kharadi dum watlaga lairaga bane waja masigi matang da ngasai gi Commission for Protection of Child Rights na pukhala ibasigi matang da waja angang lishing kun ga mangarong gi laibaksi waja akhoi chingani ching amadi tamgi angang ngaktani masi future akhoi gi tungi yumbi rel ngatane makhoi gi tungi punsi se kari oigadage haibasi musu ja khoi yam sathina mi painingai ni masi ojana hojik thambi badwaina khoi gi laibiri ba representative sing government of India na thuba matamda haidi mara leibasing khando e haraganda mara leibasing da pibam thokpa penalty pirakanda haidi white is white black is black abdo khandok narakanda normal si purak pa yara phauba makoina divisive policy tawdana laire habasima ozam yamna khangli adumakpu yam maru oibadi maru oiriba mana angang lising kun ga manga gi marai baksi karamna lep kadage kari oi hogadage habasima su achauba question amakak oiri oza si matangda di kari kamaina ozage okay kaya naman masi maling yuba law masi ako develop to riba maling di global village where iba sida sana riba international law ko si then mamagi countries in national laws in mayam singa sida crime against women in the child masi yam na kanoni baru in the lower kanda sana rapa angak tani ko aduna even international convention on discrimination against discrimination all forms of discrimination si koi pass to 1993 kano ga lai grabani yoni kano go ko even Geneva Convention the protection of women in the child ki tongan provision yauraga si lai dio poni dena koi even constitution and protection as well as even the National Human Rights Commission ga lai riba mayam singa sinana pianga gi adu tongan ba hari commission tamaga yengchalapata thangba kanoni 25,000 guys ko manipuri population jik lai riba nearly more or less 30 lakhs ki kano sitadi yam 100 percentage amani ko aduna mi ama khakna terrorize to ngamba kadu makano amani aduna kumanga sina lana sakitara gadi shanti gi kano si yamda waga dori bani madu achauba ko the challenges ama oi kadori bani masi khangna ikoina report tori base mari yam senga ba por ama khangni masi kano mi am si yenga kanda ikoina yam sokot palaiba am oi taragadi madu gi authority concern na hari ba pot mayam sing se thokna hona kada bani aluga khwadigi faba masi gi kanati kitang kare hai tare magi kanasi measures gi kana kasi kari hai tare hai ta solution ji osai displace we bigi position ji gi ekina kohon baduni sengna magi khorina phom taba khorina phom mayum mayam sing adu original place sing adu lehan basina yan han madugi kokna bagi luwoi hai bani da aduna akoina adum ngasai gi haina badu nukti gi alpa sam piraga alpa kana pi sing mai sing kara pira kanda sum hingan babudi oi haina jabi jinga ai o ka pokri dinga sa jaba labuk ta sujaraga lawlu o sa jaba hingoni injang na pi tharaga injang na pi to hi sa jaba sim ngai ba si leiti hai bani da adu ti gi ai si sum thaga kano sum hingi hai ba sida madu mi nati hai bi position ama lai ba si ek koktri bawdi hai ba di masi kokhanna ba mayum lehan ba ingkol lehan ba aduga yamna tangdulai ta pun sirom da hinga kan da ngasai gi hai riba angang lising ko manga gi posi gi kano je lakadori bane aduna ngasai gi labuk ta lamhang da natraga school da college da natraga health center da natraga kari community ho da thamaga ngasai gi faja ba ahau ba sinjak pijaraga su hari ba angang singa si kano singat pe yaroi haba ko maram aduna masi thawoina yengsindri ba sine ba ini amna nungai ti ba se India si am saure sakti am laire kan hai bane ba maliam gi kano ga se sidai super power wore aduga yamna ina khumale ba wore ni kai so yamna dum hai ri ba ko mapanggan kalen hari ba laiba sida kaisu nai ta ba sigi
issues bu address to ngam dire ko malem prime minister ka koi raga leiri ni ma khangi bani issues mayam se aduna si akoi na feel to da bani accordingly akoi furup sing na jaga koi intellectuals mayam sing asina masi khangna akoi naina ba khana ba to da bani akoi kanoni malem gi sana kanglon malem gi niti niom ko si akoi gi mayok to legen khande abin national gi kano laws in acts gi mayok to legen ju khande to bu de hari ba law amasung ek tu gi wang la tor ko ding makti akoi siri pa bu lep kani hai bani asida bu kari ira lege hai bani law ngak si law kan to si hai ba si sigi kano si gi mayok to akoi gi laibadona akoi lohon ba hai batare aduna lo ngak si yadadi akoi ji kamaina tawduna sida akoi kannani akoi na tawri se lo nga aga akoi lo hingjage hai bani aduna hari ba masa masa gi original yimda hanjalan bi hai bani angang mayam singa si magi sahi tenure lai bani akoi expand na te but mohi growing up age hai batare sida sibo gi manung da saga da thaka da sahi kun gi manung sahaudradi phana sara su sahi ni phu da sa kana de hari bani magi haksangi part mayam gi organ mayam gi development gi magi nutrients magi requirements mayam to pi hogodobani and then adu gi masakte education na nga sai magi shape to hogodori bani adu the social education and the forming education kunai lekai gi account masing gi si sana bi kari no have to loina pi hogodori bani and then now forming education under NEP ko 2020 makhar pi hogodori ni sigi pi hogdragadi one day now he will be away from the mainstream digi lakadori bani maram di information do mangon da pi dori information mayam do yamna woiba matam gi sunu da pi ba yara roi ha ba mari situation duna anu like school matam chana kadra ba dagi fazana pijadra ba aduga hanjan bam lebam kangdra ba mayam singaru da kamaina education gi kano do yamna mamut tar pi dori buna ha bani da education phangjaga di yale mo ro ai boiro ai ngangjari ba yale mana hangi ba hang mayam se khu gi kokta le ba information da base dori ne ba ai kokta le ta information ama da ai na wanga ba sumanga mo ba sini summa bane aduna hari ba ngang singa da matam chan chan ma khoi da matam ga suna na modern education gi kano se pira kan da ma khoi health and nutrition gi possible na maintain tawra kan da ba yamna world class da kari kara mayam gi mainstream si da chal hodu ba tar ga di masala automatically ma do mainstream gi wang da sa kitab ne ba adu kara gi mara no ngang ni mara na ti ha bani da hujik le ba khoi authority na guardianship and parenting gi kan hu lai ha bani ko mara maduna concerned authorities na yamna urgent attention amani s have our soul ha batare ko adu ne khan bi ra kan da hari issue ji address to bi wa na ai tamna thang ge ko okay thaga chari